Ahan bada maru eba pau Manipur da Yaoshang kumhai gi humni chanba ase nakyo eba lining lai sonam so games and sports ka iroina na pangthok li Anti-narcotic task force na miyoy amadagi lupa crore Maria dasmik ama oigadaba drugs sing Technopal district gi phagat pangam kre Maihau langpok token bagi tha yorakpada forest department na miyam na cheksin na bagi hangalagli Chief Minister YKM Chan Singh na portfolio sing yetokre department nipan khak na thamli Amadi NSF na notice ki miyam da discrimination to bagi mayok ta khongfam chet na let me na bahayakli Kurumjari ISCOM News miyang tabir puno mapu ahan magtada Suraj Khongban tabam na taramnok cheri haujek mapung oiba pau Yaoshang kumhai gi yamna maru oina nini chanbagi pichigari ngarang Sri Sri Govindaji Temple da Miyam kayadagi lagpa holy pala singna holy saktuna abe chaiduna tradition gi oiba mahirol dagi chatna duna lagpa thoram sing pangthok khraba matung ngasi Yaoshang kumhai gi humni chanbadasu holy pala sing lekai lekai gi yum sing da changduna holy sakpa madi abe chaibagi thabak sing pangthok nari nakalamarom da Yaoshang kumhai ga mari leinana lamdam asigi athapa amasung anakpa khungang amadi lekai lekai sing da pangthok nariba games and sports sing asida makhal mathel gi kumhai ga mari leinaba event sing hapchinduna lekai singda harau tayamna Yaoshang kumhai asi pangthoknari Yaoshang kumhai asi Manipur gi oina khwaidagi chawba yening tha kumhai amagum mahirol dagi pangthoktuna lakli pangthokliba Yaoshang kumhai asida ahal naha khaidana numit mangani chupna nungsi chanana cultural tradition ga loinana pangthokani aduga naha singna numidangda thabal chongbagi kumhai sing pangthokani Manipur Police की Anti-narcotic Task Force Central Security Forces का खुसम नदना Border District ओरिबा Technopal दा चथकिबा Anti-narcotic Operation दा मियोय अमदगी Black Market लुपा crore मरी सुपना लुपा crore मरी दशमिक अमरोंग ओइगदबा WY अमसुंग Brown Sugar सिंग फागपंगम खरेहाइदी Official की ओइबा Sources अमगी मतुगिना हाइदिबा Security Forces की अपुनबति मसिना Intelligence न पिरकपा अककनबा पाओ Amagi matungina Technopal district ta hangliba security Naga checkpoint amada lambi aduda lakpa gari sing check tobo matamda Mahindra Thar registration number MN01 AW 8063 asi khamduna check tobo matamda gari asi ke manungda lotuna puramba wall is yours WY haina khangnaba methamphetamine tablet kg ani dasmik ahum amasung brown sugar kg sino dasmik Manga Mapal ani Pagapagam Kihairi, official Gioba sources as in Makataraduna, WY tablet singadu plastic packet singda, pack Torambani Aduga, brown sugar singaduna, Tongan ba Machogu, Tongan Machugi Sapon Cape, Taratarukta, Hablaman Hairi, Drug Singa Konana Parabamio Adu Security Forces Singna, Masak Maming, Taktok Tanatamli. Manipur government na forest department ge kuthangda state asigi miyamda chahi asigi dry season yorokpaga loinana maihau langpok amasung chingda langmai chakpadagi ngakthoknaba cheksin warol sing phongdorakli department asigi senior official na phongdorakpagi machungina
Khulgi chief sing community leaders sing amadi miyamna akan bathaudang sing lauduna forest ki resources sing kanna bahona minasi Chingi jungle sing da toina mai chakpagi thodok sing asi miyoi sing na jhum cultivation toba maital sing na ba honabada amadi cheksin dabadagi thokibana ayamba oiri Manipur state ki oina miyoi maihau langpok Token bagi season asi February thagi angan ba saruktagi hauraga sayol taramathoi haibadi April tha phawba oiduna lakli Manipur ge geographical area asi chamada humputra manga dasmik mari taruk % asi forest ki lamnei forest sing mai chakpadagi kanduna air pollution thoktana ba hodaminasi hairi chahi asi gi oina jungle da langmai chakpagi Thodok asi Manipur gi kha ithang thangba Myanmar ga tainabada leiba More gi Friendship Bridge Integrated Checkpost ICP manakta mamang tha gi February gi tang 19 da thoki Thodok asida Assam Rifles na khanglaktuna matam chana mai muthattuna makhatana amadi thokadaba Thodok akoigi mahoi lampok ki kanmangam khi official asina phongdorokpagi matung inna February Kitang kunmari lising ani subna kunmanga amasung February kulhumdoi lising ani kunteruk phawagi manung asida infrared imaging radiometer suit VIIRS fire alert chamapal kuntha taret uba phangki VIIRS na piripa alert asi khwaidagi achumba alert singni VIIRS fire alert asina satellite thermal imaginary matengna Langmai chakpa thermal anomaly sing natraga gas tagi mai horiba singi mafam sing masak khangdokpa ngami VIIRS na 375 meter resolution da maheu langpok apikpa masung hanana mai chakraba mafam sing khangdokpa su ngami hairi chahi asigi oina VIIRS na high confidence fire alert chamaga taratare report tokre khwaidagi yamna lising ani Tara Marida fire alert lising amaga chaniga humputare record tauki Manipur da lising ani ama dagi lising ani kunmari fawbada uwa hauba forest cover hectare ama dasmik mapal manghan takhan ki hairi aduga langmai chakpagi thodokta khwaidagi yamna jungle gi uwa chakhiba se lising ani tara mari dagi thodok aduda hectare chamaga yankhairom maina chakhi hairi Chief Minister Yumnam Khemchan Singh na luchingba Manipur gi anoba government ama mamang tha February gi tang marida sem khraba matung set asida full fledged governance ama thamnaba gi pandam da Chief Minister yauna wasaklo khraba cabinet minister gi portfolio sing ngarang yan thokre government na ngarang formally notification ama Thoktuna Chief Minister Y Khemchan na portfolio oina yen thoktriba department sing yeng sinduna administrative control sing makha tana pai higani hairi Ngarang formally oina yentoki ba portfolio singa dudi Deputy Chief Minister Nemcha ki Genda Rural Development and Panchayati Raj Tribal Affairs amasung Hills Departments ta pikiba sina Manipur da thokliba ethnic violence asigi waroi sin purakpagi achauba khongthang ama oirgani Deputy Chief Minister Losi Dikhoda Public Health Engineering Forest, Environment and Climate Change Departments Pikre, Minister Govindas Konthokzamda Home Department amasung Youth Affairs and Sports aduga Minister Khuraizam Loken Singda Arts and Culture amasung Tourism Department gi portfolio sing khusinake ngarang state government asigi oina Chief Minister yauna wasaglo kraba Minister Marigi portfolio sing yantoki basi state asigi Chief Minister Oiramba and Biren Singna lisingani kudmarigi February gi mapalda resign tawkraba matung Manipur state ta central government na chahi ama fanning chit presence rule thamduna lakpada loinana chahi asigi February gi tang marida Yumnam Khemchan Singh amasung MLM Mari yauna Chief Minister Deputy Chief Minister ani amasung Cabinet Minister ani wasak laukraba matungdani Mainland India ki mafam singda matam kayadagi amadi ikoi dana notice ki miyoi singda discrimination tauba harassment piba racial attack sing amasung fu chaibana chingba thodok singi report laire maramasina Naga Students Federation NSF na noticed miyamna vigilant oina amatta oina thodok sing asi mayuk
lepminabagi matam yaure hairi racial oigera political natraga geographical gi oigera discrimination tawrakpa khudingmak aikoi punna leminaduna thengnaduna aikoi gi dignity amasung ikai khumna hanbaga loinana chap chaba mafam kangadabani hairi NSF ki cherol asina haina makhatana haikibda front asina mainland India da mafam singda tathi tawaina tawbirakhibi ot nebirakhibi amadi racial discrimination tawrakhibi notice ki miyoi singda solidarity utpaga loinana makhoi singi damakta front asina lepli hairi Handakta All India Institute of Medical Sciences Gorakhpurda Nagaland ge Dr. Mahiroi Nupi Amada Tathi Tawaina Tawrakhiba amasung New Delhi da Arunachal Pradesh dagi Nupi ahum racial discrimination tawduna ot naikibagi thawdok sing NSF na hakjina lobaga loinana mainland India gi mafam singda notice ke miyoi sing racial discrimination tawrakliba sida mari leinaba authority sing na anti harassment amasung anti discrimination law sing enforce tawduna makhata na thabak sufam hostel sing university na honagadabani hairi Hericon SWA Amkel CCSK UPF Lipun was set amadi tongan ba lupki luchingba sing yauna IPSA Jiribam ki office tangasi pangthokiba mifam amada Kokomi Jiribam branch ki nauna thau pugadaba members singkhan khre hairiba Kokomi Jiribam branch ki nauna thau pugadaba singadadi maru oina Hericon gi S Sainik Kumar Singh na convener CCSK gi H Bijoy Singh na organization Lipun gi M Jenny Maitaina finance UPF ki M Bikena relief and medical amadi O Priyo Barta Maitaina media gi thogai puragani loinana fam Punaba Khankraba Singh na ngasidagi thabak pangthokpa haunaba haina IPSA Jiribam gi President G Ibohol Sharmana lauthoki amadi mifamaduda tongan ba lup Singh President amadi General Secretary Singh na sarugya khi loinana nauna khallaba Kokomi Jiribam gi convener S Sainik Kumar Singh na haikibada Manipur gi lairiba fibam amadi Mahiroi Singh yenglaga hojek pangthok nariba Yaoshang ki thoramasi thasi ki tang taret phawbadang pangthok pinaba haina mahakna apil tawki Thasiki tang Nepal da Malem Sin Bathungna Pangthok na Gadoriba International Women's Day Gamari Lainana Numit Asimakta da Bisnupur District ki oinasu Mai Bharat Bisnupur gi Makhada Nupi Khakta gi oiba Asmita Women's Sports League ama Pangthok lagani haina Mai Bharat Bisnupur gi Joint Director Dr. Salam Dhanachandra na phongdorakle mahakna makha taraduna Mai Bharat Bisnupur gi Makhada Takmuda Leiba Bisnupur District Rowing Association amadi Sai Utloga Khusamladuna Thasigi Tang Nepal da Nupi Khaktagi oiba oina pangthok kadawduba Ashmita Women Sports League asida 100-meter race amadi rowing competition na sinba tongan ba event sing su yaugani maru oina league asi Moirang Assembly constituency ki MLATA Santi na hudokani maramaduda thawramaduda Lamdam asigi miyamna saruk yabina ba haina su mahakna apil tawki Bisnupur Rowing Association amadi Sport Authority of India ko kusab na duna lumina sida sporting nupi si goiba nupi si khategi goiba du sporting activities kara paguk sagan aiba program asi मेरा युवा भारत माय भारत बिस्नुपुर ना लुचिंगना अगुपदवा प्रोग्राम है आइबन मिनसिदा 100 मीटर 200 मीटर ना सिंग रेस आइबन पी मचा ngakta निपि ngakta gi oiba adu मलंजन थाजगनि adu लोइना ना एकोइगी वाटर स्पोर्ट्स की एक्टिविटी से मोइरा तांगोइ रेदे हम पॉपुलर ओइबनि ना adu द सुपेगी रोइंग कंपटीशन अमदी एकोइगी हालमन गिले काई की ओइबा मोइरांग कॉलेज की छात्रीसी अदुगा ताबु एरियागी लोकल एरियागी ऑफिसिंग पुलगा अदुगा मयां तांबा थोरमन जी पंतो सगनि आइरो प्रोग्राम से मिनिस्ट्री ऑफ द अफेयर्स गवर्नमेंट ऑफ इंडिया की लुचिंग मखादा पंतो सगदबनि पंतो का द स्पोर्टिंग इवेंट से दा कोई द लेबे हालमन अदुगा मरो इन एथलेट प्लेयर्स यागुम के सरू याबिना बा मेरा युवा भारत की मैटे लगी मरुने निसिंग जरे
Hojik United States amasung Israel na Iran gi mayokta chathariba lan asida United States ke submarine dagi kapthorakpa torpedo na Iranian warship Iris dena Indian Ocean gi Sri Lanka gi khathangba samudra mafal manakta lupsenduna warship aduda tonglakpa Iranian lanmi kaya hat khibaga loinana Sri Lanka Navy Emergency Search and Rescue Mission paikhatuna asiba Hakchang Marfu Taret Pankre Amadi Mio Kuntrani Toykan Bangam Hairi US ki submarine missile Kaptuna Islamic Republic Iran ge Khwaidagi Nova Iris Dena Samudragi Imaida Luphan Kibasi World War II Matungda Ahan Bathodok Amani Hairi US Defense Secretary Pete Hegsethna Hai Iran Samudra Kongnungda Lupsin Kiba vessel asi Iran ge prize sipne Vessel International Ocean da operated Tauringai Kapthakibani Hairi, Chathakiba operation aduna, Tehran ge Mathakta US Israel military campaign asi Pakthok Chauthorakli Haina Takpani Haiki Aduga, US ki President Donald Trump nadi military operation asigi Pandam de Iran ge naval capability Pumda Mak Thugai Bani Hairi. Indian Ocean da Sri Lanka gi Khathangba Samudra Khongbanda Thokliba Thodok asi Sri Lankan authorities singna Miyoi Chamaga Marfu Punna Iran gi warship asi Lukhre Haibagi Asonba signals sing Toina Pangbadagi Kangbangam Kibani Hairi. Sri Lankan Foreign Minister Visita Herenatna Parliament Fundo Kibada Island nation asigi aircraft amasung jahaz sing thodok thopam nakna deploy tawduna thamkhre adaga Sri Lanka gi Navy spokesperson commander Buddhika Sampatna phongdokhibda thodok adu thokraba matong Sri Lanka gi rescuer sing mafam adu changsin ba matamda Iran gi warship adu luplamkhi mafam adu da ising da thau tawba raft sing amasung sailor sing samudra da tawduna leiramba Tengnaki Hairi. Thodok aduda Hinghoriba Singh Sri Lanka gi National Capital da Leiba Hospital da Pukhatuna Layangkre. Sailor Natana Atai Singh Yamnakan Sokte Hospital Asigi Akoibada Police Amasung Sri Lanka Naval Personnel Singh na Akan Mamongda Ngak Senduna Thamkre. Aduga Asiba Singh Adusu Kudaki Oina Saba Mortuary da Thamkre Hairi. Iris Dena se Iran gi Khwaidagi Mapangal Kanba surface to air missile amasung anti-ship weaponry singi marakta warship amani hairiba Iran gi Iris dena ase lising ani kulhumdoida US Treasury Department na drone manufacturer sing link tawduna Russia da Kutsukulai sing supply torambagi athingba thamkibadagi internationally scrutiny tawduna leiriba warship makhal amani hairiba Iran gi Iris dena warship ase tha amaromgi mamangda India ga punna multilateral naval exercise tawbada saruk yakhi hiram asigi mari leinana hojik phauba India dagi wafum amata phongdorak palitri hairi Hojik sanabagi pau Ngasigi sanabagi pauda Hindu lining chachaba singi chahi amagi manungda amuktang lakpa machugi kumhai amani haina launariba Yaoshang kumhaina lakpada Imphal Urban Cooperative Bank IUCB Limited ki hanagi director oina thabak puramlaba Longjam Suranjoyna Kairao Assembly constituency ki manungda leiriba club singda angam mamate ngasi masana chatuna mateng pangkhre maru oina Manipur gi Yaoshang kumhai manung asida Kairao Assembly constituency gi manungda leiriba club sing Hojik pangthok liba sana khonabagi thoramasida lekai da leiriba sanaroi sing asibu pukning thogatpa oina ngasigi khongchet adu chatkibani khongchet adu gi manung channa lekai gi club sing gi members sing ga unaduna Kairao Assembly constituency asidagi makha tana national amadi international gi thakta sanaroi kaya matau karamna makha tana puthoksi ge haibigi matangda su wa khanaki ngasigi khongchet aduga mari leinana Longjam Suranjoyna haikibada mahak masamak bank ki thabak tamatam sangna thabak tawjaramlaba su sana khonabada thawai yauna horakhi maramasimakna bank ki thabak thoramdagi potharalaba matung asida sana khonabagi
haibadi angamba mateng pangjening badagi ngasi khongchat asi chalakhibani haiki All Manipur Working Journalists Union Amjuna Sindana March ki tang ani dagi hauna pangthok liba taramanga suba annual sports meet ta ngarang dagi hauna makhal kaya gi discipline singda lamdam asigi paumi singna athoi ehen tanari ngasi nini chanba nimit ki oina DM College campus ta leba MBA hall da table tennis amadi badminton gi masana singda athoi ehen tanaki ISCOM media gi paumi B Dayananda Sharmana nupa gi table tennis ta goal lokhi media unified ki Y Michael na runner up ta ki nupi kanglup ki table tennis ta pukna phamgi Y Sonia na goal amadi SKTV ki KH Hemabati na silver lokhi chess open da Sangai Express ki Robin na winner amadi media unified ki Jack Khwairakpam na runner up ta ki nupa ki badminton da media unified ki N Vikram na winner amadi ISTV network ki L Ajit na runner up tabaga loinana nupi kanglup ki oina SKTV ki Y Roshi Mala na winner amadi ISTV ki L Fazil Embina runner up ta ki Kanglei Park Students Association a kumjale singani tara nithoi dagi hauduna lamdam asida sanabagi lamda ohenanaba gi pandamda Yaoshang kumai bu sports kumai onthokuna chatharakliba Kanglei Mega Sports Festival gi tara mari suba edition gi tara mari suba Kanglei Park Inter District Football Tournament ki ngasi sanakiba match amada DFA Thawal bu DSA Bisnupurna goal ani amada maithiba pikre match asi mai pakraba goal singadu DFA Thawal gi sanaroi M Arunna on goal ama chanduna DSA Bisnupur gi goal account hangdoki DSA gi ani suba goal na L Sana thoina chanduna mai pakhanki ngasi pangthokiba tara mari suba Kanglei Park half marathon da Lilong dagi KH Jabeb na hanwata ki makok chung dagi chungchang malrem na ani suba madi Sora dagi Muhammad Abdul Rajak na ahum suba taki Board of Control for Cricket in India na sindana chatharakpa domestic tournament singi Singlaktagi Women's Under 23 gi one day play trophy gi ngasi Chandigarh gi sanabungda sanakiba match da Manipurna Meghalaya bu wicket manga da maithiba piba ngamkre match asida Meghalaya na bet ahanba innings paiduna over nifuni thoiga ball marida run chama kunmathoi wicket loina turaga lobangamki ani suba innings ta Manipurna bet paiduna over nifuga ball ahumda wicket manga turaga run chama kunithoi loduna mai pakki match asida konsam sanatumbi amadi ke noni balana wicket ahum tuhanduna hat-trick lauki Manipur ge sanaroi barkatun khanamna ball mauda ni thoi mayok naduna run yankhai mari lobangamki loisilakpada maru eba pau amuk hanna Yaoshang kumai ngasi humni chanba numitta nat ki oba lining laison amadi games and sports kalonina pangthokre Anti-narcotic task force na miyo emadagi lupa crore mari henbagi sen famoigadaba drug ki consignment ama Tengnopal district ki bhagat pagamkre Maiho langpok token mamatam bana forest department na miyam da cheksil tharang lokhat na ba khalakli Chief Minister Y Khemchana Porfilo Singh Indhokre Department Nipan Khakina Thamli
amadi NSF na notice ki miyam da discrimination tawagi mayok da khongpham chet na lepmin na ba hairapri ngasi gi oina di ISCOM news na pizza ba Manipuri pau matang silo shinjari miyang tabiri ba singbo amuk kahna khurumjari